aina lepliba firep asidagi hongloi haiba wakhalon adu thadokuna leibakkidamak kathokpa tamnasi haina lamlai kendragi MLA khongban tabam ibomchana phongdokhre chahi khudingi leptana chingtam ani gi marakta nungsinabagi mari sagatpa mera hau chongba gi thoram pangthoktuna lakpagi sarugama oina ngasi kangpokpi district ke tuisan 5 village ta nat ki oiba thoram kaya ga loina pangthokre Thauramada UPF के प्रेसिडेंट एन रूपचंद्र तुइसेन 5 विलेज के चेयरमैन SH निसोसल मापी काउंसिल के वाइस प्रेसिडेंट थांगजम समानंदा अमदी मियोय कया सरुक याखी थौरम अदुगी सरुक अमा ओइना इमोम मापी काउंसिल UPF निपको IMSCO HRGM अमदी तुइसेन 5 विलेज का खुद समनरगा पांगथोकी थौरम अदुदा तुइसेन 5 की खुंजा सिंगना इंकोल द थाजबा चाना थकनबा पोटम सिंह अमदी तमगी इमा सिंगना पुrakpa chanaba potam sing potlanaki kolgi khunja sing thauram asibu silliba thomi singasu nat ki fizol khudol tamnabaga loinana khunja singna nat ki oiba jagoi sing su otkhi MLA ki H ibom chana makha tarduna mina haiba wa taraga achum aran khangdabida akhangba saraga wa ngangbagi thabak asi toklasi miyoiba amana Pangdamda tamselaga lamdam asida nungsi chanana khundamineba phurup maselgi marakta irang sagatnaba hotnagumsi mera hau chongbagi thoram asina ching amadi tamgi marakta nungsi chanaba purakpa oirasanu CSO amadi political party ki miyoi singna tawba thabakta achum aran thidana ayaba hekta bigumsi haiki akhoi se aruba phibam mamada leirabanina koi khara henna wakhan khandaba masi mathok tai paw ma taraga madu sumabra haina hekta achum badawna haidi akhoi isa sina khanga badawna hekta ngangba ai sium basima suktaw tawdo phayena khali ana akhoi sium badagi section je ba khoi mya khoi sing tam leinari ba nuksine leiri bise nuksina dana ba thugaina ba sin basu element mayam leitabna te karigumba akhoi na paw mata ba karigumba wafam ma gimaram da khara tarak bose khoi mya kono khangna ba hona minam aduna afaba tawbose khoi myam sagatpa phataba tawbose khoi myam na yeithatpa Thauramadu mari lenena taruk suba mera hau chongba observation committee ki chairman amadi Haumi Research Guild Manipur ki chairman Robin Singlaina phongdorakibada mera hau chongba thauram asi ching tampunna nungsi mari chetnaba thauram amani thauram asina ching amadi tam machin manauni haibagi wakhaladu amuk hanna ningsing handuna Manipur ki apunbagi saktamadu sagatli aikhoi masil gi marakta thajanada bakaya lauthoklaga lamdam asigi damak hotnamina se haiki